Separate administration taliba Kuki MLA taragi mathakta action lokhatnaba anirak subu oina famgadaba committee gi Mipham MLA taruk Laktabadagi Yeithokkhre. Haukiba me tara nipalda veteran politician Okram joina Manipur Legislative Assembly Committee on Privilege of Ethics Committee da Kuki Minister ani yauna MLA tarana separate administration tanduna Manipur thukaina bo honarakpagi matangda pisin kiba wakat cherol adugi matangda ngasi khananaba anirak subo oina famgadaba committee gi Mipham asida committee gi chairman MLA Nisikanda Singa Sapham khak laglaga committee asigi member oina leiriba MLA taruk Laktabadagi Mipham asi matam kaktana Yeithokkhre. Ngasi lakidaba committee gi member oiriba MLA Singh adudi MLA RK Imo MLA Abdul Nasir MLA MD Asabudin MLA Surya Kumar Okram MLA Khokte amadi MLA S Premchandrani hairi masigi matangda ngasi wakat cherul adubu tharakiba veteran politician o joina hai haukiba metara nipalda Manipur Legislative Assembly gi speaker da assembly gi chanariba rule chahungi makada Manipur da Kuki MLA tarana separate administration PU haina dabi tawriba si MLA oiriba aduga mantri su oiriba makhoi singi tawfam thoktaba MLA amagi tawfam thoktaba ethics ki wangbadani masi Manipur gi lairiba bisar tawraga house na madugi warep ama lawraga house na piba yabadandi adu piduna makhoi gi mathakta action lawkhat piyu haina thabani me tara nipal da thakiba darkas adugi matung ina me kun mari da prime minister gi office ta amuk thakre loinana me kuntha da prime minister na Manipur gi chief secretary da kari action lawkhalabage haina irakpa laikre Manipur da gi kakiba MLA sing na Manipur gi assembly da Manipur gi interest ngakna thabak tawgani haina wasakharga Manipur thugaina na warep lawraklabadi madu parliamentary democracy da laibak thibani makhoi sing adugi mathakta karimate action lawkhatpa ngamdana leiribasi laibak thibani hainasu mahakna phongdokhi